trial room the chango or a fire exit the chango than a kumai or nagre kongaktana. Ma'am, ngasi di vlog oina tawra ka ado ngasi se vlog se ko je video number se phiron se wat le ko je phiron se ke haini num roll ama sa da phiron khra wat le aduna ko ngasi de paktha showroom sangane ado mayam paktha base yeng miner je akoi che ne ai ne ta to ne paktha doi ne banga si je paktha base ka kana paktha doi na haraga la o yare as paktha bai bu la o yare khara kiera di ai la tamale as nanga dai shi dre shak si paktha ro ni harau ri chu is jogging gal shan na Dai bor ni. hai ibungo dai bora la o chala shla Phun phun am cha da free chalo lo ni to shi shan dre. okay come on Ai photo di ma. Gigi bye bye pajan lai ro muka hobi lai rakke no ba na lo bambio dai bora ibungo dai bora hả? Cái chuyện này bây giờ quá rồi. Đây nè, phải chơi ngày này phải trả lâu cho ta dâng rồi cái cari lâu rồi đúng không? Mà ngày đây có khỏe. Lấy khôn đồ full cái ngạc tên này có khỏe rồi bị cái đeo rồi. This is anh complicated. Em complicated này xem em. Mới đi tàu đi anh. Xin lỗi quê, đây một cái welcome nè. Quay lão lầu xin gì chứ? Xin chào bạn ấy nè, in xuân đây có mẹ làm gì? Chào đi, xin đi, ngồi đang chui. Ngồi chui đi. Ngồi chui đi xin chào vậy chứ? Được khai đi chọc cái gì đi? Chọc phần lớn cái này bây giờ xuân đẹp rồi chị. Xin đi bắn gì cái bay này, ngồi đang chui đi nga, nó có thể đi. Yes, lambi sisu puki đấy kita ngalura de ya koi khara ne Yan bokpi dagi hek lak pakan da sida army ke check tawra lei bizna mi je yan bokpi da lak pa je dum khadi tan na re to ke su tok dum ni ko adum lao moi ju dum moi thok ma dum lei ke su kin ngai lei ke ba adum mi tan mi yan bokpi da haider ta ba yam yaw ba sigi welcome to mui rei thab se chang kan da koi gi chadong na kan gi sing luk thib do chadong kun di luk khom ni ko adu da dầu nó han ba music park bên này đi ram ray hay bên này oren dầu nó kan da second hand akhar ga mu ge na se đi spec ka jo mari mani do khai bin nei bin na bây cha khudin kai gi toy ge samata oi ahum tong bazar sangที่ngoài rồi cho nó khoi đã thom ba ga khoi ka kai mi san pa ni ma si ni khoi khăn được mà ngày làm gì cái này tôi phải hiện tốt thôi lại mà là cái anh ni một hai cái nữa chân là được lại mà đã full lên cái mùi mỗi là bike cái này khoi là the great activa đó sao là gì tôi đi không vào rồi bazar yaw re gari parking taw re je pochai lo ba ka do ba langa mi mama ne bim ju second hand khan bagi ko la e do ma lo ra se do punna chala se langa mi mama ne bi do second hand khan ba ma so lak pani ma chi ri khoi sile re sile hero ni kum dero Nine se relief game gi pot yon ba khoina 10k gi gi foi ge khoi video da khoina pot lau khi ba pham du gi ni du ne nan kai do ne nan ne thawan dei ne bi ma kak la ye ba ko ni pi ma man ha ye na si se youtube ka ko ni pi du ne angang ne ko san taw ga hang ga do ha ta ba ai no kai da no ye akoi ai su khang ja di cha no pi thore ni ne adu da yeng ne ai kai lam dai no hai ba thawan dai ni ha ye ni pi jo ado
ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗ ꯆꯠꯂꯦ ꯆꯠꯂꯀꯥꯟꯗ ꯆꯥꯡꯉꯩꯗ ꯍꯥꯏꯕ ꯌꯨꯇꯨꯕꯇ ꯌꯥꯎꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯇꯧꯒꯦꯕ ꯄꯣꯠ ꯌꯣꯟꯐꯝꯗ ꯂꯥꯛꯑꯒ ꯍꯪꯈꯤꯕꯁꯤꯡꯗꯣ ꯊꯤꯔꯦ ꯃꯃꯤꯡꯗꯣ ꯍꯪꯉꯒ ꯈꯪꯗꯗꯅ ꯑꯩꯅ ꯌꯨꯇꯨꯕꯇ ꯉꯥꯏꯕ ꯌꯥꯎꯗꯦ ꯃꯃꯥ ꯃꯤꯡꯗꯣ ꯍꯪꯉꯛꯑꯣꯃꯦ ꯑꯗꯩ ꯅꯣꯏ ꯉꯥꯏꯔꯒ ꯂꯩꯔꯦ ꯁꯨꯡꯎ ꯎꯗꯗꯅ ꯅꯣꯏ ꯂꯥꯛꯑꯒ ꯍꯪꯒꯦ ꯌꯨꯇꯨꯕ ꯀꯔꯤꯗꯅꯣ ꯀꯔꯤ ꯃꯃꯤꯡꯗꯅꯣ ꯍꯥꯏꯒꯦꯅ ꯃꯤꯗꯨꯅ ꯍꯪꯀꯥꯟꯗ ꯅꯤꯅꯦꯅ ꯅꯠꯇꯦꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯩꯅ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯃꯥꯅꯤ ꯑꯁꯤ ꯅꯨꯄꯤꯁꯤꯅꯤ ꯃꯥꯅꯤ ꯑꯗꯩ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯉꯥꯡꯗꯨꯅ ꯁꯥꯏ ꯃꯃꯥ ꯃꯥꯅꯤ ꯑꯁꯤ ꯌꯣꯝꯖꯥꯁꯤꯅꯤ ꯌꯥꯎꯔꯤꯗꯣ ꯍꯥꯏꯔꯤꯑꯦ ꯑꯩꯅ ꯑꯩꯗꯤ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯔꯦꯟ ꯃꯃꯤꯡꯗꯣ ꯅꯤꯅꯦꯁꯦ ꯈꯪꯍꯧꯗꯕꯅꯤ ꯍꯥꯏꯔꯝꯗꯣ ꯑꯗ ꯑꯩꯅ ꯑꯗꯨ ꯍꯪꯍꯧꯗꯕ꯭ꯔꯥ ꯍꯪꯒꯦ ꯑꯉꯥꯡꯁꯤꯡꯗꯣ ꯍꯦꯛ ꯎꯕꯒ ꯑꯩ ꯍꯪꯒꯦ ꯃꯣꯏ ꯍꯟꯗꯛꯇꯤ ꯂꯥꯛꯀꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯁꯣꯏꯗꯦ ꯍꯪꯒꯦ ꯍꯪꯉꯨ ꯑꯩꯈꯣꯏꯅ ꯎꯔ ꯅꯪ ꯀꯩꯒꯤ ꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯤꯕ ꯑꯗ ꯑꯩꯅ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯕꯨ ꯊꯧꯕꯥꯜꯗꯩꯅꯤ ꯍꯥꯏꯔꯝꯃꯦ ꯃꯣꯏꯗꯣ ꯀꯦꯟꯗꯜ ꯀꯔꯝꯕ ꯑꯣꯏꯔꯕꯅꯣ ꯁꯣꯅꯤꯌꯥ ꯑꯃꯗ 50ꯅꯤꯀꯣ 50 ꯅꯪ ꯁꯤꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯦꯁꯟ ꯂꯥꯛꯏꯔꯥ ꯅꯪ ꯅꯣꯡ ꯆꯨꯏꯅ ꯁꯦꯠꯆꯔꯛꯏ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯒ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯒꯤ ꯇ꯭ꯋꯤꯟꯁꯀꯤ ꯅꯝꯕꯗꯨꯗ ꯌꯥꯎꯈꯤꯕ ꯁꯦꯛꯃꯥꯏꯒꯤ ꯑꯉꯥꯎꯕꯤꯗꯨꯅꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯕ ꯆꯠꯄ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯈꯜꯂꯨꯒꯗꯕꯅꯦ ꯑꯗꯨ ꯑꯃꯨꯛ ꯈꯜꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯋꯥꯕ꯭ꯔꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯃꯣꯏ ꯁꯥꯟꯅꯄꯣꯠ ꯂꯧꯔꯝꯃꯅꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯀꯩꯅꯣ ꯂꯧꯔꯨꯔꯒꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯣꯟꯅꯕ ꯇꯤꯟ ꯎꯄꯨ ꯈꯔ ꯂꯧꯈ꯭ꯔꯒꯦ ꯁꯤꯗꯒꯤ ꯂꯧꯔꯒꯦ ꯑꯩ ꯎꯏꯔꯅꯤ ꯎꯏꯔꯝꯗ꯭ꯔꯦ ꯇꯤꯟ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯝꯐꯨ ꯌꯣꯟꯅꯕ ꯂꯧꯔꯦ ꯁꯤꯗꯒꯤ ꯀꯦꯁꯣꯔꯤ 500ꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯣꯟꯅꯕ ꯂꯧꯔꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯄꯨꯡ ꯀꯌꯥꯋꯥꯏꯗ ꯆꯠꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯀꯩ ꯌꯦꯡꯉꯤꯅꯣ ꯄꯣꯠꯇꯤꯛ ꯂꯥꯛꯏꯔ ꯐꯤꯔꯣꯜ ꯈꯜ ꯂꯥꯛꯏꯔ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯗꯨꯗꯤ 50 ꯄꯤꯕ ꯑꯐꯕꯗ ꯄꯤꯔꯒꯦ ꯁꯤ ꯂꯧꯔꯒ ꯁꯨꯝ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯩꯔꯤꯁꯦ ꯁꯦꯀꯦꯟ ꯍꯦꯟꯒ ꯃꯤ ꯂꯣꯏ ꯈꯜꯂꯝꯕ ꯇꯥꯔꯦ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝ ꯌꯧꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯟꯅꯈꯤꯕ ꯋꯥꯅꯤ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝ ꯍꯦꯛ ꯌꯧꯔꯗꯤ ꯃꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝ ꯃꯤ ꯀꯔꯤ ꯀꯔꯤ ꯑꯄꯥꯝꯕ ꯈꯣꯡꯎꯞ ꯌꯦꯡꯗꯣꯔꯤꯕꯅꯤ ꯀꯩꯅꯣ ꯑꯊꯝꯕꯅ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯣ ꯑꯁ ꯁꯣꯅꯤꯌꯥ ꯅꯪ ꯗ꯭ꯔꯦꯁꯇꯨꯒ ꯆꯥꯟꯅꯕ ꯑꯃ ꯈꯜꯂꯣ ꯁꯤꯒꯨꯝꯕ ꯀꯩ ꯌꯦꯡꯒꯦ ꯑꯩꯈꯣꯏꯁꯦ ꯈꯣꯡ ꯊꯤꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯡ ꯈꯨꯄꯤꯛꯇꯨꯒ ꯑꯗꯨ ꯄꯥꯝꯃꯤꯔꯣ ꯆꯦ ꯆꯠꯂꯣꯍꯦ ꯅꯪꯅ ꯑꯗꯨ ꯀꯗꯥꯏ ꯇꯣꯡꯗꯣꯏꯅꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯆꯥꯅꯕ ꯁꯤꯗꯤ ꯀꯩꯅꯣꯒ ꯃꯥꯜꯂꯤꯗ ꯃꯦꯇ꯭ꯔꯤꯛꯁꯀ ꯇꯧꯗꯧ ꯍꯣꯏ ꯑꯉꯥꯡ ꯃꯆꯥꯅ ꯇꯣꯡꯕ ꯐꯖꯅꯤ ꯃꯁꯤ ꯅꯣꯏꯅ ꯇꯣꯡꯉꯗꯤ ꯑꯇꯥꯛꯅꯔꯅꯤ ꯑꯗꯨ ꯄꯥꯝꯕ꯭ꯔꯣ ꯂꯣꯐꯔ ꯄꯥꯝꯃꯤꯔꯣ ꯅꯪ ꯄꯥꯝꯃꯤꯔ ꯅꯠꯇꯦ ꯍꯦ ꯅꯍꯥꯟ ꯅꯣꯡꯃꯒꯤꯗꯤ ꯍꯧꯖꯤꯛ ꯍꯪꯉꯤꯅꯦ ꯁꯣꯅꯤꯌꯥ look at ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯐꯖꯩ ꯑꯋꯥꯏꯕꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯋꯥꯏꯕ ꯃꯥꯜꯂꯦ ꯅꯪꯁꯨ ꯈꯪꯗꯦ ꯁꯣꯅꯤꯌꯥ ꯐꯖꯩꯌꯦ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯗ ꯁꯤ ꯇꯣꯡꯉꯗꯤ ꯐꯗꯤ ꯐꯖꯅꯤ ꯍꯩꯒꯗ꯭ꯔꯣ ꯍꯣꯏꯃ ꯐꯖꯩ ꯁꯣꯅꯤꯌꯥ ꯀꯦꯠ ꯆꯠꯂꯨ ꯃꯥꯡ ꯃꯅꯤꯡ ꯂꯩꯗꯅ ꯌꯦꯡꯕꯗ ꯁꯤꯗꯣꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗꯤ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯑꯅꯤ ꯑꯍꯨꯝ ꯈꯟꯗꯦ ꯄꯥꯝꯃ ꯇꯛ ꯂꯧꯕꯤꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯁꯤꯗꯤ ꯄꯥꯝꯃꯦ ꯂꯧꯔꯣ ꯅꯪ ꯀꯩꯅꯣ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯑꯩꯅ ꯇꯣꯡꯕꯗꯤ ꯐꯖꯕ꯭ꯔꯣ ꯐꯥꯏꯒꯟ ꯌꯧꯔꯅꯤ ꯆꯠꯂ ꯄꯨꯡ 2 ꯆꯪꯗꯅ ꯈꯜꯂꯒ ꯈꯣꯡꯎꯞ ꯑꯃ ꯂꯧꯔ ꯊꯣꯔꯛꯑꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯠ 2ꯗ ꯀꯣꯠ ꯑꯃꯈꯛ ꯋꯥꯠꯄꯗꯒꯤ ꯅꯝꯗ ꯂꯩꯔꯝꯕꯅꯦ ꯁꯤꯗ ꯀꯣꯠ ꯈꯔꯗꯤ ꯌꯥꯎꯔꯦ
ꯑꯩꯒꯤ ꯀꯨꯆꯨꯁꯤꯒ ꯌꯥꯝ ꯆꯥꯟꯅꯒꯗꯕ ꯈꯣꯡꯎꯞ ꯑꯃ ꯈꯟꯕꯅꯦ ꯑꯗꯣ ꯁꯥꯏꯖ ꯂꯩꯔꯝꯗ꯭ꯔꯦ ꯁꯥꯏꯖ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯧꯗꯕꯤꯗ ꯊꯣꯔꯛꯑꯦ ꯖꯣꯒꯤꯡ ꯆꯠꯄꯗ ꯇꯣꯡꯅꯤꯡꯉꯥꯏ ꯈꯣꯡꯎꯞꯁꯦ ꯌꯦꯡꯕꯅꯦ ꯑꯗꯣ ꯃꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯈꯜꯂꯦ ꯃꯋꯥ ꯌꯥꯝ ꯄꯦꯠꯂꯦꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯉꯥꯟꯕꯤ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯆꯩꯔꯦ ꯇꯧꯕꯒꯤꯗꯤ ꯃꯣꯏꯅ ꯃꯃꯜ ꯉꯥꯡꯅꯕꯗꯣ ꯇꯥꯍꯧꯗꯕꯩꯅꯦ ꯃꯃꯜꯁꯦ ꯇꯥꯡꯃꯟꯕꯒꯤ ꯕꯖꯦꯠꯇꯣ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯂꯧꯔꯛꯇ꯭ꯔꯦ ꯐꯪꯗꯤ ꯐꯪꯉꯦ ꯃꯃꯜꯗꯣ ꯄꯩꯁꯥꯗꯣ ꯁꯣꯝꯅ ꯒꯥꯔꯤ ꯈꯜꯂꯤ ꯑꯩꯁꯨ ꯒꯥꯔꯤ ꯈꯜꯂꯨꯈꯤꯒꯦ ꯋꯥꯔꯦ ꯄꯥꯛꯊꯕꯤꯗ ꯏꯄꯥꯝ ꯄꯥꯝꯕ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒꯤ ꯄꯦꯟꯇꯂꯨꯟꯗ ꯑꯣꯏꯅ ꯂꯉꯥꯟꯕꯤ ꯑꯄꯥꯝꯕ ꯌꯦꯡꯉꯒꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯌꯦꯡꯉꯒꯦ ꯑꯩꯈꯣꯏ ꯆꯦꯒꯤꯕꯨꯗꯤ ꯈꯜꯂꯛꯑꯦꯗ ꯂꯧꯔꯛꯑꯦ ꯃꯥꯒꯤꯗꯤ ꯃꯥꯒꯤꯗꯤ ꯂꯩꯔꯔꯣꯏ ꯑꯗꯨꯗꯤ ꯄꯦꯟꯇꯂꯨꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯁꯤꯗ ꯑꯣꯏꯅ ꯈꯜꯍꯜꯂꯒꯦ ꯂꯉꯥꯟꯕꯤꯁꯦ Yeah. ꯑꯩ ꯃꯅꯨꯡꯒꯤꯁꯨ ꯂꯩꯇ꯭ꯔꯗꯤ ꯌꯦꯡ ꯌꯥꯔꯦ ꯇ꯭ꯔꯥꯏꯌꯦꯜ ꯔꯨꯝ ꯆꯪꯉꯦ ꯂꯥꯛꯑꯃꯤ ꯅꯣꯏ ꯈꯟꯗꯧ ꯐꯖꯅ ꯈꯜꯂꯣꯅꯦ ꯑꯄꯥꯝꯕ ꯑꯄꯥꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯩꯁꯥꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯦ ꯑꯄꯥꯝꯕ ꯑꯄꯥꯝꯕ ꯃꯌꯥꯝ ꯁꯤꯁꯦ ꯆꯦ ꯀꯥꯁꯃꯤꯅꯥꯅꯦꯕꯀꯣ ꯑꯗꯣ ꯆꯦ ꯀꯥꯁꯃꯤꯅꯥꯁꯦ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩꯅ ꯃꯥꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯈꯪꯉꯝꯃꯔꯣꯏꯗ꯭ꯔꯥꯅ ꯑꯩꯅ ꯆꯦꯟꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯆꯦ ꯀꯥꯁꯃꯤꯅꯥꯅ ꯑꯣꯏꯅ ꯀꯧꯔꯛꯑꯦ ꯑꯗꯣ ꯆꯦ ꯀꯥꯁꯃꯤꯅꯥꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯁꯦꯅꯤꯌꯔꯅꯦꯕ ꯑꯗꯣ ꯑꯩꯅ Kaydın o sonra. 그거 얘기해 얘기 ꯑꯩꯅ ꯐꯥꯏꯔ ꯑꯦꯛꯁꯤꯠꯇ ꯅꯝ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯥꯏꯗ ꯆꯪ ꯃꯤ ꯂꯣꯏ ꯈꯪꯅ ꯅꯠꯇꯦ ꯑꯩꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯕ ꯈꯣꯏꯔꯥꯝꯃꯤꯅ ꯃꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯤꯠ ꯑꯣꯟꯗꯕ ꯐꯥꯏꯔꯁꯤ ꯀꯩꯅꯣꯁꯤꯗ ꯆꯪꯁꯤꯜꯂꯨꯗꯅ ꯈꯣꯡꯉꯛꯇꯅ ꯃꯥ ꯄꯥꯈꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯦ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗꯅꯦ ꯅꯝꯃꯤꯁꯦ ꯁꯤꯅ ꯌꯨꯅꯤꯛ ꯑꯣꯏ ꯃꯊꯪꯗꯤ ꯁꯝꯁꯪ ꯑꯣꯏꯅꯀꯣ ꯆꯥꯏꯜ ꯔꯨꯝ ꯊꯥꯕꯅꯦ 뮤직 다지락전 다스토니 Sana adlera oynayın ya. 그래서 그걸 사람들은 있어. Yeah, yeah. 어? 야. 엄마 지금 그러면 이래. 지금. 맞지? ꯑꯩꯈꯣꯏꯁꯦ ꯐꯤꯔꯣꯟꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯑꯗꯨꯒ ꯑꯄꯥꯝꯕ ꯀꯩꯀꯩ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯉꯥꯕꯤꯅꯁꯨ ꯁꯤꯁꯦ ꯄꯥꯝꯃꯦꯅ ꯍꯥꯏꯔꯦ ꯑꯗꯣ
ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯕꯖꯦꯠꯁꯦ ꯌꯦꯡꯅꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯁꯨꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅꯕ ꯈꯔ ꯌꯦꯡꯉꯒ ꯂꯧꯗ ꯌꯥꯗꯕ ꯑꯃꯅꯤ ꯂꯧꯔꯒ ꯑꯗꯨꯝ ꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯒꯤꯀꯣ ꯂꯥꯛꯈ꯭ꯔꯗꯤ ꯍꯟꯖꯤ ꯌꯥꯗꯕꯤꯁꯦ ꯇꯧꯔꯛꯄ ꯑꯑꯣꯟꯕ ꯉꯁꯥꯏꯗꯩ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦꯅ ꯀꯨꯝꯊꯔꯛꯑꯦ ꯑꯗꯣ ꯀꯥꯎꯟꯇꯔꯗ ꯄꯩꯁꯥ ꯊꯤꯕ ꯍꯧꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯃꯨꯛ ꯈꯟꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯜꯂꯔꯣꯏ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏ ꯆꯦꯒ ꯁꯣꯞꯄꯤꯡꯕꯨ ꯆꯠꯂꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯟꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯗ ꯌꯥꯗꯕ ꯚꯤꯗꯤꯑꯣꯗ ꯆꯪꯒꯗꯕ ꯑꯃꯅꯤ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯣꯅꯤꯌꯥꯁꯦ ꯑꯆꯥꯄꯣꯠ ꯃꯥꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯣꯟꯕꯗꯣ ꯂꯩꯕꯤꯔꯨꯔꯒꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯝꯈ꯭ꯔꯦ ꯑꯃꯁꯤꯁꯨ ꯃꯌꯨꯝ ꯍꯟꯕ ꯊꯦꯡꯉꯦꯅ ꯄꯔꯞ ꯆꯦꯟꯈ꯭ꯔꯦ ꯑꯆꯥꯄꯣꯠ ꯆꯥꯕꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯋꯥꯕ꯭ꯔꯥ ꯂꯥꯝꯕꯤ ꯌꯨꯝ ꯐꯕ ꯆꯠꯂꯁꯤ ꯁꯣꯅꯤꯌꯥꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯉꯛꯑꯦ ꯃꯌꯥꯝꯒꯤꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯇ꯭ꯋꯤꯟꯁꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕ ꯀꯥꯟꯗ ꯃꯥꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯑꯗꯣ ꯂꯩꯕ ꯅꯪꯍꯧꯗ꯭ꯔꯕ ꯐꯔꯛ ꯇꯥꯅꯈ꯭ꯔꯕ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯃꯥꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯣ ꯂꯩꯕꯤꯔꯒꯦꯅ ꯁꯤꯗ ꯆꯪꯉꯛꯑꯦ ꯅꯪ ꯀꯌꯥꯝ ꯆꯥꯅꯤ ꯍꯥꯏꯕꯣ ꯁꯣꯅꯤꯌꯥ ꯅꯪꯅ ꯆꯥꯅꯤ ꯍꯥꯏꯕꯅꯤ Cái này sẽ bị sắc liền mà. Mai gari lấy rồi mà rồi ra nó thiêng nghe nó chỉ là của nè gari lấy rồi mấy. Rồi lấy rồi có được chưa? Rồi chào. Bung mà khai ta thuộc re hay là đã làm lông rồi re. Aku yang betul ni yang tadi memcek mama lagi ni. Yum dah aku nak aku dah ngang ke ngai le mana. You naughty boy, naughty girl. Alo tadi dia kan dia jiji dong, cai dia pulla tham dah mati yang wara mani matanda. Aku imung sibur. Mayum yore. Yung gaji ni, mam trick mam. Ji bam talai ter. Gigi, Gigi, aku halai tiang gay. Ush, ngang ja mana? Ngang ja mata hambil. Ai thadok dia, ngang ja thadok dia se. Ima. Ada pun bersih dulu. Mia, cái gì hàng cái ngày lên. Gigi. Hush. Hay ngang cái wow lên. Gigi.